G7 countries-ing maikidagi Russian crude oil gi matakta thamjilakliba price cap asibu retaliate tawnabagidamakta Russia gi maikidagi price floor haiba anoba khongthang ama laukalakre anoba video update amada amukka hanna taramna ukchuri hauzi Russian crude oil asi yonbagi matangda G7 amasung Russia ani gi marakta muknariba sigi matangda amuk yengminasi Hauzi Ukraine da songnariba Russia amasung Ukraine gi landform asina maram oiduna G7 amasung Europe ki oiba countries-ing asina Russia gi maikaidagi crude oil yonduna masidagi paisa taliba asida thingjinabagi damakta handaki tha December gi date 5 asidagi Russian crude oil sing asi barrel amada $60 gi mamal oigedabani haiduna makoina cap thamjinkraba matungda masigi pakumoina Russia gi maikaidagi anauba khongthang ama oina price floor haiba mechanism ama puduna lakle yamna chamna phongdoklabada G7 country gi maikaidagi Russian crude oil asi $60 per barrel gi mamal asidagi hena tangkhatna yonba yaroi haiduna cap thamliba asiga chapmanana Russia gi maikaidagi price floor hairiba asina Russia na yongadoriba crude oil asi per barrel da lupa asuktagi makha tana discount piba yararoi masida fix oina legedabani masidagi hengatna yonbadi yagani haibani hauji fawbagi oinadi Russia gi maikaidagi makogi price floor asida per barrel da thaugi mamal asi lupa kya oigedoribano haibadu phongdokpa leitri masigi damakta Russia gi maikaidagi hauji ki oina option ani da khanari ihan hanba option da Russia dagi yongadoriba thaugi barrel asi lupa kya oigedabano haibadu chapchana fix da Laothoktuna thamba natragana anisub option asidana Russia dagi export tawrakadoriba crude oil gi mamal asi international benchmark da yenglaba matungda kaya fawbadi discount piba yabage haiba rate adu fix da lepa ama Russia na phongdokliba option ani ahanbagi sina makoina yongadoriba asi mayam khudingmaki chapmanana hairiba mamal aside yongani haiduna lepa natragana anisuba asina khwaidagi yamna nemba discount kaya fawba piba yabage masidagi di makha tana piba yararoi haiba mamal adu leplaba matungda country gi oina madudagi mathakti ohellaga tongan ba mamalda yonba anisigi manungda soidana oiragani makha tana Russia na porakadoriba price floor asida lepkadoriba maman asina matam khudingmaki oigedaba natte lakadoriba matam gi oina global energy market ta leiriba energy gi oiba maman adugi matung ina matam gi adumak update tawgani haina su makha tana phongdokli Russian Deputy Prime Minister Alexander Novak maikaidagi G7 gi maikaidagi thamlakliba cap asigi anti-cap tool ama porakadoriba asi handaki sahi 2022 asi losilakpa fawbudadi susoidana chatnaba hauragani haidona phongdorakli G7 gi maikaidagi thamlakliba price cap asida sharuk yaba country natragana company khudingmakpu Russian gi crude oil asi yondanabagi damakta Russian government amasung Russia da leiriba crude oil gi companies sing asiga gi oiba apunba rule su purakadori amabu oigera G7 amasung European countries sing asina thamlakliba price cap asigi mamaldagidi Russia na thamlakadoriba price floor gi maman asina susoidana hengat halakani G7 countries sing na ngambra natragana Russia na ngambra haibadudi lakadoriba matam asida mayam puna adumak yengbinarasi masina maram oiduna India da kari impact lakba yabage haibadu amuk khangminasi G7 countries singi maikaidagi price cap thamlakpa matamda India na madubu yamna openly ignore tawki maduna India da karigumba impact amata lakide maramasina Russia na thamlakadoriba price floor asina su India da karigumba impact amata lakani haibagi thajaba adu leite